ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯖꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯥ ꯁꯤꯟꯕ ꯊꯨꯡꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯏꯆꯥ ꯉꯥꯎꯕꯤꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗꯗꯤ ꯌꯧꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ꯫ ꯇꯣꯜꯂꯕꯤꯅ ꯅꯥꯏꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝꯅꯤ꯫ ꯄꯨꯡ 11ꯃꯨꯛ ꯇꯥꯕ ꯃꯇꯝꯅꯤ꯫ ꯇꯣꯡꯄꯣꯛ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯦꯝꯕꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯕꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯪꯅ ꯉꯁꯤ ꯇꯥꯆꯧꯗ ꯆꯠꯂꯝꯂꯤꯕ ꯄꯥꯎꯈꯨꯝꯁꯤ ꯀꯔꯤꯅꯣ? ꯇꯁꯦꯡꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ? ꯕꯦ, ꯅꯪ ꯍꯜꯂꯣ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯪꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ? ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯏꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯃꯇꯝꯁꯦ ꯐꯅꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯆꯥꯛꯁꯨ ꯆꯥꯗꯦ꯫ ꯅꯪꯒꯤ ꯅꯇꯧꯁꯤ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯁꯤ ꯍꯥꯏꯔꯗꯨꯅ ꯐꯤꯖꯤ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯄꯛꯄꯅꯤ꯫ ꯕꯤꯔꯦꯟꯅ, ꯃꯃꯥ, ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ꯫ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦꯗꯅ ꯅꯣꯡꯁꯤꯗ ꯉꯥꯟꯈꯤꯁꯅꯨ, ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯅꯤ꯫ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯣꯝ, ꯏꯃꯨꯡꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯅꯣꯡ ꯉꯥꯟꯕꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯅꯕ꯫ ꯏꯃꯧꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯅꯪꯅ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯕꯗꯤ ꯂꯩꯔꯤꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯌꯥꯝ ꯍꯥꯏꯅꯤꯡꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯣꯝꯄꯣꯛꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯕꯕꯥꯒ ꯏꯃꯥꯒ ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯅꯆꯥ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯏꯟꯗꯨꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯕꯤꯔꯦꯟꯒꯗꯨ ꯃꯆꯥ ꯇꯣꯝꯄꯣꯛꯄꯨ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯃꯥꯒ ꯃꯄꯥꯒ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛꯇꯨ ꯋꯥꯜꯗ ꯉꯥꯊꯔꯗꯨꯅ ꯅꯤꯡꯕ ꯀꯥꯏꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛꯇꯨ ꯃꯄꯥꯟꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯇꯣꯝꯄꯣꯛꯇꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯂꯒ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯇꯣꯛꯑꯝꯃꯤ꯫ ꯃꯃꯥ ꯏꯟꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯩꯀꯥ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯄꯗ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡ ꯑꯀꯣꯏꯕꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯋꯥꯏꯔꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯕ ꯃꯇꯝꯅꯤ꯫ ꯂꯩꯆꯤꯜ ꯈꯔ ꯈꯔ ꯊꯥꯔꯤ ꯊꯥꯔꯤ ꯇꯧꯏ꯫ ꯂꯩꯔꯛꯂꯣꯝꯗ ꯃꯌꯥꯝ ꯂꯥꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯏꯟꯗꯨꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯜꯂꯤ꯫ ꯄꯥꯈꯪ, ꯃꯧ ꯅꯍꯥ, ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ꯫ ꯏꯟꯗꯨꯁꯨ ꯆꯦꯟꯊꯣꯛꯑꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥ ꯑꯃꯗ ꯍꯪꯂꯤ꯫ ꯏꯕꯦꯝꯃ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ? ꯃꯌꯥꯝꯁꯤꯅ ꯑꯌꯨꯛꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩꯁꯤꯕꯣ? ꯏꯅꯦ, ꯃꯈꯥ ꯊꯪꯕ ꯇꯨꯔꯦꯜꯗꯣ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯁꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏ꯫ ꯑꯗꯨꯒꯤ ꯌꯦꯡꯅꯕꯅꯦ ꯃꯌꯥꯝꯅ ꯆꯦꯟꯅꯔꯤꯕꯁꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯃꯒ ꯃꯧ ꯅꯍꯥ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯏꯟꯗꯣꯗꯤ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯥꯔꯒ ꯀꯣꯛꯇꯒꯤꯅ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯊꯣꯛꯎꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗꯩ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ꯫ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯕꯤꯔꯦꯟꯁꯨ ꯃꯄꯥꯟꯗ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯃꯥ, ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯕꯗꯨꯕꯣ? ꯃꯣꯏ ꯕꯕꯥ, ꯃꯈꯥ ꯊꯪꯕꯒꯤ ꯇꯨꯔꯦꯜꯗꯨꯒꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯆꯠꯅꯔꯤꯕꯁꯦ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯃꯧ꯫ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯣꯝꯄꯣꯛꯇꯨ ꯌꯥꯝ ꯌꯥꯡꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯇꯣꯝꯄꯣꯛꯅ ꯆꯦꯟꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝꯗꯨ ꯃꯤꯌꯥꯝꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯑꯒ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯃꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯐꯤ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯂꯦꯞꯂꯝꯕꯗꯒꯤ ꯒꯤꯠ ꯂꯥꯎꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯩ꯫ ꯊꯤꯡꯕ ꯉꯝꯗꯅ ꯆꯦꯟꯊꯔꯛꯄ ꯏꯆꯦꯜ ꯑꯃꯒꯨꯝ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ꯫ ꯊꯋꯥꯏ ꯌꯥꯎꯗꯅ ꯐꯤ ꯑꯄꯥꯕ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯄꯥꯡꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯅꯤꯛꯂꯤ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯄꯥꯕ ꯐꯤ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯄꯥꯡꯊꯣꯛꯄ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯃꯉꯛꯇꯨ ꯅꯣꯡꯗꯣꯟ ꯊꯛꯇ ꯐꯠ ꯂꯥꯎꯅ ꯍꯥꯏꯒꯠꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯉꯛꯇꯨ ꯇꯞꯅ ꯑꯃꯨꯛ ꯅꯣꯟꯊꯔꯛꯇꯨꯅ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯒ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯣꯝꯄꯣꯛꯇꯨ ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯨꯔꯕꯅꯤ꯫ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯒ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯍꯜꯂꯤꯕ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯁꯠ ꯇꯩꯊꯣꯛꯆꯩ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨ ꯇꯣꯝꯄꯣꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯇꯤꯡꯉꯛ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯤ꯫ ꯊꯋꯥꯏ ꯌꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯂꯦꯝꯕꯤ ꯑꯣꯏꯔꯝꯗꯕꯗꯨꯗ ꯕꯤꯔꯦꯟ ꯑꯃꯗꯤ ꯏꯟꯗꯨ ꯑꯅꯤꯃꯛ ꯋꯥꯈꯜꯗꯨ ꯍꯦꯛ ꯇꯥꯏ꯫ ꯇꯣꯝꯄꯣꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯩ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯔ ꯇꯧꯔꯝꯂꯒ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯃ ꯆꯠꯈꯤ, ꯑꯅꯤ ꯆꯠꯈꯤ, ꯃꯊꯪ ꯆꯠꯈꯤꯕꯅ ꯃꯐꯝ ꯑꯗꯨ ꯃꯧ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ꯫ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯣꯟꯊꯣꯛꯊꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯀꯔꯝꯕ ꯁꯥꯒꯤ ꯄꯨꯛꯆꯦꯜꯕꯨ ꯆꯦꯟꯕꯅꯣ? ꯅꯨꯄꯤꯗꯨꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯀꯩꯒꯨꯝꯕ ꯄꯥꯎꯁꯦ ꯃꯃꯥ ꯃꯄꯥꯅ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯍꯧꯖꯤक ꯃꯇꯝꯁꯦ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯗ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ꯫ ꯅꯣꯡꯃꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯇꯠꯇꯅ ꯇꯥꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯅꯔꯦ꯫ ꯅꯣꯡꯃ ꯀꯥꯡꯗꯦ ꯑꯗꯨꯗ ꯁꯤꯔꯒ ꯇꯥꯔꯝꯃꯦꯒ, ꯑꯗꯨꯗ ꯔꯦꯞ ꯇꯧꯕꯤꯔꯝꯃꯦꯒ, ꯄꯥꯎꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ ꯃꯅꯤꯄꯨꯔꯁꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯄꯤꯗꯣ ꯃꯧꯁꯨ ꯃꯥꯜꯂꯤꯅꯦ꯫ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯕꯗ ꯊꯥ ꯂꯦꯞꯄꯁꯨ ꯃꯥꯜꯂꯤ꯫ ꯀꯔꯝꯕ ꯁꯥꯅꯣ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯕꯁꯤꯕꯣ? ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ? ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯑꯣꯏꯔꯁꯅꯨ꯫ ꯁꯣꯝꯗꯅ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯀꯥꯈꯠꯇꯨꯅ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ꯫ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯦ ꯍꯥꯏꯔꯒ ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯂꯥꯝꯃꯒ ꯃꯥꯒꯤ ꯃꯔꯨꯞ SI ꯔꯥꯖꯦꯟꯗ ꯀꯣꯜ ꯇꯧꯏ꯫ ꯑꯍꯥꯟꯕ ꯐꯨꯜ ꯔꯤꯡ ꯆꯠꯂꯐꯥꯎ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯁꯤꯟꯕꯅꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ, ꯚꯥꯏ, ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯀꯔꯤ ꯄꯥꯎ ꯂꯩꯕꯤꯒꯦ? ꯚꯥꯏ, ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯌꯥꯕ ꯀꯟꯅ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯚꯥꯏ, ꯅꯪꯅ ꯑꯉꯝꯕ ꯂꯦꯕꯦꯜ ꯄꯨꯊꯣꯛꯇꯨꯅ ꯂꯦꯝꯕꯤꯕꯨ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯗꯣꯟ ꯋꯥꯔꯤ꯫ ꯑꯗꯣ ꯚꯥꯏ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯚꯥꯏꯅ ꯁꯨꯝ ꯆꯤꯡꯅꯕꯗ ꯂꯦꯝꯕꯤꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯁꯤꯒꯤ ꯔꯤꯖꯜ ꯑꯃꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝꯗꯤ ꯂꯩꯕ꯭ꯔꯥ? ꯚꯥꯏ, ꯑꯗꯨꯅꯤ ꯑꯩꯅ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤꯕ꯫ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯪꯗꯨꯅ ꯌꯦꯡꯂꯤ꯫
ꯑꯗꯨꯕꯨ ꯉꯔꯥꯡꯁꯦ ꯂꯦꯝꯕꯤꯗꯨ ꯂꯥꯛꯑꯝꯗꯤ ꯂꯣꯏꯅ ꯍꯥꯏꯔꯦ ꯂꯦꯝꯕꯤꯒꯤ ꯏꯃꯥꯅ ꯍꯥꯏꯕꯗꯗꯤ ꯌꯨꯝꯗꯩꯗꯤ ꯉꯟꯅ ꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯑꯦ ꯃꯥꯅ ꯆꯠꯂꯝꯗꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯚꯥꯏꯒ ꯁꯥꯎꯅꯕꯒꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯈꯤꯗꯦ ꯑꯗꯨꯗꯤ ꯂꯦꯝꯕꯤꯒꯤ ꯀꯦꯁ ꯑꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯀꯔꯤꯒꯤꯗꯃꯛ ꯕꯦꯝꯕꯨ ꯀꯤꯗꯅꯦꯞ ꯇꯧꯒꯗꯧꯔꯤꯕ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯌꯥꯅꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯂꯩꯈꯤꯗꯦ ꯚꯥꯏꯗ ꯗꯤꯃꯥꯟ ꯂꯦꯇꯔ ꯂꯥꯛꯈꯤꯕꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯔꯥꯖꯤꯅ ꯗꯤꯃꯥꯟ ꯂꯦꯇꯔꯒꯤ ꯋꯥꯐꯝꯗꯨ ꯄꯜꯂꯛꯄꯗ ꯄ꯭ꯔꯦꯝꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯄ꯭ꯔꯦꯝꯅ ꯃꯉꯣꯟꯗ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯚꯥꯏ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯒꯨꯝꯕ ꯗꯤꯃꯥꯟ ꯂꯦꯇꯔꯗꯤ ꯑꯃꯠꯇ ꯂꯥꯛꯈꯤꯕ ꯂꯩꯇꯦ ꯑꯩꯒꯤ ꯃꯔꯨꯞ ꯄ꯭ꯔꯦꯝ ꯀꯧꯕ ꯑꯃ ꯂꯩ ꯃꯉꯣꯟꯗꯗꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ 25 ꯂꯥꯈꯀꯤ ꯗꯤꯃꯥꯟ ꯂꯦꯇꯔ ꯑꯃ ꯂꯥꯛꯈꯤꯕ ꯂꯩꯕꯅꯤ ꯃꯔꯨꯞ ꯑꯗꯨꯒ ꯑꯩꯒꯁꯨ ꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤ ꯚꯥꯏ ꯂꯦꯝꯕꯤꯁꯤ ꯗꯤꯃꯥꯟ ꯂꯦꯇꯔ ꯄꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯤꯗꯅꯦꯞ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯚꯥꯏ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯒ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯂꯦꯝꯕꯤꯕꯨ ꯃꯈꯣꯏꯅ ꯃꯔꯨꯞ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯤꯗꯅꯦꯞ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯄꯤꯈꯤꯗ꯭ꯔꯤ ꯁꯥꯁꯤꯟꯅꯕ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯅꯝꯕꯔꯗꯣ ꯁꯤꯟꯅꯕ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯅꯤ ꯑꯗꯨꯗꯤ ꯚꯥꯏ ꯅꯪ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯁꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯧꯔꯛꯈꯤꯕ ꯅꯝꯕꯔꯗꯣ ꯂꯧꯔꯒ ꯀꯔꯝꯕ ꯃꯐꯝꯗꯩ ꯀꯣꯜ ꯇꯧꯔꯛꯄꯅꯣ ꯀꯗꯥꯏꯗ ꯂꯩꯕ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯚꯥꯏ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯚꯥꯏ ꯊꯕꯛꯁꯤ ꯄꯟꯊꯕꯗ ꯐꯕ ꯑꯣꯏꯔꯣꯏ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯔꯣ ꯚꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯂꯦꯝꯕꯤꯕꯨ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯔꯨꯞꯇ ꯀꯣꯜ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯀꯣꯜ ꯍꯦꯛ ꯇꯧꯔꯛꯄꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯐꯖꯅ ꯈꯪꯗꯣꯛꯑꯒ ꯂꯦꯝꯕꯤꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕ ꯇꯧꯁꯤ ꯚꯥꯏ ꯑꯩ ꯂꯥꯛꯑꯒꯦ ꯊꯝꯃꯦ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛꯇꯨ ꯃꯐꯤ ꯁꯠ ꯁꯠ ꯍꯣꯡꯗꯣꯛꯑꯒ ꯁꯥꯏꯠ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯒꯥꯔꯤꯒꯤ ꯀꯤꯗꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯂꯛꯏ ꯇꯣꯝꯄꯣꯛꯅ ꯀꯨꯝꯂꯛꯄꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯤ ꯕꯤꯔꯦꯟꯅ ꯀꯗꯥꯏꯗꯅꯣ ꯅꯐꯤꯒ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏꯁꯤꯅ ꯍꯧꯖꯤꯛꯇꯒꯤ ꯑꯣꯐꯤꯁ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎ ꯅꯪꯒꯤ ꯃꯔꯨꯞ ꯔꯥꯖꯦꯟꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ ꯃꯄꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨ ꯀꯔꯤꯝꯇ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯏꯟꯗꯨꯅ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯕꯁꯤꯕꯣ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯕꯁꯤꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯇꯥꯟꯅꯔꯒ ꯍꯪꯕꯤꯌꯨ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯄꯥꯈꯠꯂꯤ ꯃꯃꯥ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯛꯆꯦꯜ ꯃꯄꯥ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯃꯍꯥꯛ ꯁꯣꯏꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯣꯏꯗꯅ ꯆꯠꯄ ꯑꯣꯏꯒꯅꯤ ꯑꯩ ꯏꯕꯨꯡꯉꯣ ꯔꯥꯖꯦꯜꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯂꯒꯦ ꯁꯣꯝꯗꯅ ꯏꯌꯥꯝꯕ ꯉꯔꯥꯡ ꯂꯥꯛꯄꯤꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯅꯨꯄꯤꯁꯤꯅ ꯂꯥꯎ ꯈꯣꯡꯗꯧꯕꯗ ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯤ ꯀꯔꯤ ꯇꯧꯒꯅꯤ ꯈꯥꯕꯅ ꯉꯔꯥꯡꯁꯦ ꯆꯠꯇꯕ ꯌꯥꯗꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯕꯗꯩ ꯂꯥꯛꯄ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯀꯗꯥꯏꯗꯔꯦ ꯊꯪꯅꯕ ꯀꯥ ꯑꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯔꯥꯡ ꯐꯥꯎꯗꯤ ꯀꯞꯄꯒ ꯂꯥꯎꯕꯒ ꯑꯩꯈꯣꯏ ꯀꯣꯛꯁꯤ ꯉꯥꯎꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯁꯤꯟꯐꯝꯗꯣ ꯄꯤꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯣꯜ ꯇꯧꯍꯜꯂꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝꯗꯣ ꯄꯨꯗꯨꯅ ꯂꯥꯛꯅꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯦꯡꯕꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯂꯛꯄꯒ ꯂꯦꯝꯕꯤꯗꯨ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯩ ꯐꯠ ꯅꯣꯟꯈꯠꯂꯛꯏ ꯂꯦꯝꯕꯤ ꯎꯔꯨꯕꯗ ꯈꯥꯕꯗꯨ ꯃꯥꯒꯤ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯛꯏꯕꯁꯤꯅ ꯅꯠꯇꯦ ꯅꯣꯏꯗ ꯑꯩꯅ ꯍꯧꯗꯣꯡ ꯑꯃꯣꯝꯗꯣ ꯐꯥꯔꯨꯆꯣꯅ ꯊꯥꯈ꯭ꯔꯒ ꯎꯆꯤ ꯑꯃꯣꯝ ꯑꯃ ꯐꯥꯔꯒ ꯄꯨꯔꯛꯏꯁꯤꯅ ꯀꯗꯥꯏꯗꯩ ꯅꯨꯄꯤꯅꯣ ꯅꯈꯣꯏꯅ ꯐꯥꯔꯒ ꯄꯨꯔꯛꯏꯁꯦ ꯅꯠꯇꯦ ꯅꯈꯣꯏꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯗꯤ ꯌꯦꯡꯅꯩ ꯈꯥꯕꯅ ꯑꯃꯨꯛ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩꯅ ꯍꯪꯂꯤꯁꯦ ꯅꯈꯣꯏꯗꯅꯤ ꯑꯩꯅ ꯐꯥꯔꯨꯆꯣꯅ ꯊꯥꯈꯤꯕ ꯃꯤꯁꯛꯇꯣ
ꯐꯥꯔꯛꯇꯅ ꯑꯣꯟꯅ ꯇꯩꯅꯅ ꯐꯥꯔꯒ ꯄꯨꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯩ ꯑꯃꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯏꯌꯥꯝꯕꯅ ꯐꯥꯔꯨꯆꯣꯅ ꯇꯥꯛꯄꯤꯔꯛꯄꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯖꯔꯛꯏꯕꯁꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅꯅꯦ ꯑꯩꯈꯣꯏꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯕꯨ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇ ꯁꯤꯟꯅꯈꯤꯕ꯫ ꯏꯌꯥꯝꯕ, ꯑꯩꯈꯣꯏꯅ ꯗꯤꯃꯥ ꯂꯦꯇꯔ ꯊꯥꯖꯤꯟꯈꯤꯕ ꯉꯛꯆꯧ ꯊꯦꯛꯄ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯏꯕꯁꯦ꯫ ꯏꯁꯇꯣꯞ ꯏꯠ! ꯃꯈꯥ ꯑꯃꯨꯛ ꯇꯥꯒꯅꯨ꯫ ꯑꯩꯅ ꯅꯈꯣꯏꯗ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏꯅ ꯄꯨꯔꯛꯏꯕ ꯅꯨꯄꯤꯁꯦ ꯑꯩꯅ ꯐꯥꯔꯣ ꯍꯥꯏꯈꯤꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦꯅꯦ꯫ ꯅꯈꯣꯏꯕꯨ ꯅꯕꯤꯗꯣ ꯑꯝꯇ ꯄꯥꯟꯗ꯭ꯔꯕꯣ? ꯑꯩꯅ ꯄꯤꯈꯤꯕ ꯐꯣꯇꯣꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ? ꯀꯗꯥꯏ? ꯐꯣꯇꯣꯗꯨ ꯄꯨꯊꯣꯛꯂꯛꯎ꯫ ꯏꯌꯥꯝꯕ, ꯐꯣꯇꯣꯗꯨ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯖꯍꯧꯗꯕꯅꯤ꯫ ꯐꯣꯇꯣꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯈꯥꯕꯅ ꯆꯪꯁꯤꯜꯂꯛꯑꯒ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯀꯣꯜ ꯇꯧ꯫ ꯅꯨꯄꯥꯗꯨꯒꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ꯫ ꯏꯌꯥꯝꯕ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯏꯕ ꯅꯨꯄꯤꯁꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯅꯨꯄꯤꯁꯤ ꯑꯣꯏꯔꯝꯃꯗꯣꯏ ꯅꯤꯡꯗꯅ ꯐꯔꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯥꯕꯗꯨ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯇꯣꯛꯂꯦ ꯍꯥꯏꯔꯒ ꯇꯞꯅ ꯈꯨꯝꯂꯛꯏ, ꯅꯈꯣꯏꯅ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯕꯅꯤꯅ ꯇ꯭ꯋꯤꯟꯁ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯐꯥꯔꯛꯄ ꯉꯝꯗ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯐꯔꯕꯅꯤꯅ ꯅꯨꯄꯥꯗꯨꯗ ꯑꯦꯅꯤꯍꯥꯎ ꯇꯧꯗꯨꯅ ꯄꯥꯎꯁꯤ ꯌꯧꯍꯟꯈꯣ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯣ ꯄꯨꯔꯒ ꯂꯥꯛꯅꯕ ꯍꯥꯏꯈꯣ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯈꯥꯕꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯈꯥꯕ ꯊꯣꯛꯈꯤꯕꯒ ꯅꯨꯄꯥ ꯑꯇꯩꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯏꯕꯅꯣ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯦꯝꯕꯤꯒꯤ ꯐꯣꯟꯁꯨ ꯂꯧꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯇꯣꯝꯄꯣꯛꯇ ꯀꯣꯜ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯀꯤꯗꯃꯛ ꯋꯥꯖꯔꯝꯒꯗꯕꯁꯤꯡꯗꯨ ꯈꯜꯂꯨꯕꯗ ꯂꯦꯝꯕꯤꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯥꯗꯨꯅ ꯂꯩꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ꯫ ꯅꯥꯀꯟ ꯑꯃꯗ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯔꯥꯖꯦꯟꯁꯨ ꯄ꯭ꯔꯦꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯦ꯫ ꯂꯦꯝꯕꯤꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯩ ꯋꯥꯔꯤ ꯄꯨꯝꯕ ꯄ꯭ꯔꯦꯝꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁꯤꯝ ꯑꯗꯨ ꯄ꯭ꯔꯦꯝ ꯐꯣꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯍꯦꯛ ꯍꯥꯞꯆꯤꯟꯕꯒ ꯃꯤꯅꯤꯠ ꯐꯥꯗꯦ ꯀꯣꯜ ꯑꯃ ꯐꯠ ꯂꯥꯛꯁꯤꯜꯂꯛꯄꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯄ꯭ꯔꯦꯝ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯏ꯫ ꯄ꯭ꯔꯦꯝꯅ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯤ꯫ ꯍꯜꯂꯣ, ꯀꯅꯥ? ꯌꯥꯝ ꯀꯦꯡꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯁꯛ ꯇꯥꯛꯅꯕꯒꯤ ꯅꯪꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦ꯫ ꯄꯥꯡꯗꯕ ꯃꯤ ꯑꯃꯒꯨꯝ ꯃꯤꯔꯣꯠ ꯑꯣꯏꯅ ꯆꯦꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯇꯥꯗꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯂꯩꯕꯒꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯏꯃꯨꯡꯗ ꯑꯋꯥꯕ ꯈꯔꯗꯤ ꯇꯥꯍꯟꯖꯕ ꯇꯥꯔꯦ꯫ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯍꯥ? ꯅꯪꯒꯤ ꯏꯃꯨꯡꯗ ꯑꯋꯥꯕ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯁꯦꯟꯐꯝꯗꯣ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯐꯝꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯐꯝꯗꯣ ꯄꯨꯔꯒ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯄꯦꯡꯅ ꯌꯦꯡꯉꯨ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯣ ꯄꯨꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯐꯣꯟꯗꯨ ꯄꯤꯁꯜꯂꯤ꯫ ꯂꯦꯝꯕꯤꯁꯨ ꯐꯣꯟ ꯂꯧꯔꯒ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯝꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯃꯛ ꯄꯩꯁꯥꯁꯤꯡꯗꯣ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯈꯣ꯫ ꯑꯗꯨꯒ ꯑꯃꯅ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯗꯅꯕꯁꯨ ꯍꯥꯏꯈꯣ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯍꯦꯛ ꯇꯧꯔꯕ ꯅꯪꯗ ꯅꯠꯇꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯂꯦꯝꯕꯤꯅ ꯐꯣꯟꯗꯨ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯊꯝꯂꯒ ꯀꯞꯂꯤ ꯀꯞꯂꯤ꯫ ꯗꯥꯖꯣ, ꯑꯩꯕꯨ ꯃꯤꯐꯠꯇꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯄ ꯂꯥꯛꯑꯣ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯂꯦꯝꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ
प्रेमना तोंपोक्ता फोन फट पिसिली हेलो तजो अइबु लौबा लाओ बेम तजो अयमना वारे अइबु हौजिमक लौथोकबा लाओ बेम नंग केमता वागनो नंगी तजोना नंगबु सोइदना लौबा लाकनी अइ तजो यम उनिगे तोंपोक्ना वा हाइबा नंग्रिङै लेम्बीगी मखुत्तगी नुपादुना फोनदु फट मुनखि अदुगा यम साउना हाइरकपनी हायो हाइबा वाना हाइदिने प्रेम पोक्ना लेब्रो अइना वरी सानो पिरिसे नथोइदो मांगनिंद्रदि तुमिना लेयो फोनदु पिरो अइ तजोगो वरी सानागे सी हाइरदुना नुपा अदुदगी लेम्बीना फोनदु मुनगे तवी नुपा अदुना लेम्बीबु लाक्तना इंथुई अयमा तजो हाइना खंगलाउ लौरकपनी तोंपोक्सु बेमना लौरकपदु तारदुना खोन खरा कलकना हाइरे ओय आइगी बेमदो खोट हेक थारबा नंगे फबोय नंग कदोगे हाइबनो हा नंग नुपीसे हजमा लोसिलरो कासिदा लेरिबसे नंगी नुपीगा आइगा खक्तने हौजिमक आइना नंगी नुपीगे मसा सोकपदा नंगना कदो ngumdure वाइदो ताबदा तोंपोक साउनिंगबा हेनमन खिदुना फोनदु फट कक्थली तोंपोकना बाय हौजिमा मखोइना लेरिबा मफमदुदा चेनबा तौसि अइगी बेबु सासिंगदुगी मखुतगी कंदबा यादबने प्रेमना बाय आइसु यावगे बाय नंग यावरनु अइना फनबा तौरगे पुमनमकसे अइगी मरमगिदमकनि अदुना आइसु मफमदुदा चटपदु यावगे राजेना बाय प्रेमसु यावरसनु चेनबा तौरसि मखोइना हाइरिबा मफमदुदा बाय तोंपा नाग हाना जंग मखोइदा अइखो यावरे हाइबसे खंगनबा यादे अइखोइगी मिसिंगसु मखोइना लेरिबा मफम अदुदा राउंड तौसिंदुना थमगने अइखोइगी खुदगे मखोइ नानथोकनबा यादबने चेनबा तौरसि मफमदु योबगा करी करंबा प्लान तौदुना मखोइबु फागदगे हाइबदो अइ हाइरिगे तोंपोकना बाय यमदा हाना चलोगेसे मखोइना हाइरिबा सेनफमदो पुरगा चतबदि यारा अदुगिदमक मथौ ताद्रे अइना फनबा सिलगे चलसिलाओ